ngasi numida wairam phongkiba tongan manipuri sifongsingdagi amasum thokiba thawdo wathoksingdagi maruoibe I pausing khonga saraga Manipur top channel gi maikeidigi myamna thamjagi hanbada India da ahan boina Omicron variant ki case ani thengnare India da ahan boina Karnataka da Omicron variant ki case ani thengnare haina Health Ministry gi maikeidigi phongdokre Pausin hai Karnataka dagi report torokhiba case ani aduga mari leinana pangthokiba paugi mifam amada Health Ministry gi Joint Secretary Love Agarwal phongdokhibada Omicron variant oire haina confirm toraba patient ani adu sahi 63 amasum 93 ki nupa ngaktani patient sing nasigi masagi privacy adu ngaksanaba makhoigi identity sing adudi miyamda phongdokroi haiki patient ani asiga sona samnaruba miyai khudingma khangdokpaga loinana test tawbagi thabak sathari Omicron variant asi India ra thengnare haiduna ikoina ka hena pungning wawigi mathau tadi adubu hiram asigi matangda suksoi soiduna miyamda mamutana khanganbadi tangai phadi hairaduna covid ki piriba sana kangon sing sapsana inbaga loinana miyam punba lepiyo haina agawalna makhatana phongdokhi Amarom da leba sida COVID-19 ga mari lainana anauba sana kanglon sing semkhibegi ahanba numita 8 risk country singdagi India ra thonglakhiba flight singda tonglakpa passenger lising ahumlom screening tawbada COVID-19 gi case taruk thengnakibaga loinana passenger singi positive sample sing adu Omicron variant ka mari lainaba case yawbara hani yengsinanaba genomic sequencing gi damak thakre hari amasum at risk country singdagi lakpa passenger lising ahumga samriga humdraga taruk purakhiba international flight taraga mathoi lebasigi tuan airport singda thonglakhi thonglakhiba passenger khudima RT-PCR test tawkhibada miyoi tarugadu positive oiba thengnakhibani report asigi matungina Netherlands amadi UK dagi laktuna Delhi da thonglakhiba miyoi mari COVID-19 positive oiba thengnachi makhogi sample sing adu anauba variant oiriba Omicron ga mari lainabara haiba yengsinbaga genome sequencing gi damak thaki miyoi mari mag India masa ngaktani makhoi LLGP hospital admit tawkhre makhoi sample sing adu genome sequencing gi dama ipsa cocklefta thakre hiramasi ga mari lainana India government na oirakliba phibam sing asida akan mamiyeng sangli leba asigi state sing UT sing na pandemic asigi mayokta sangshiliba khongjang sing da India government na mateng pangli haina paus na sufungdorakli atopa paw manamo sahi nifurom di India ra Congress amuk hana halakpagi wa laitre MP sanajawba BJP nu lusing balenga sina miyamgi sakwat thorang amadi yaifanaba honariba kaya si yenglaga lakadariba sahi nifurom di Congress party amuk halakpagi wa laitre haina Rajya Sabha gi MP su oiriba Manipur gi ningthau sanajawba laisimbana phongdokre BJP kuntragani thoi wangkhem mandal gi nomugoba political conference ta saruk yakhiba laisema sanajawbana makhatana hai hauziki lairiba phiba masida sahi nifurom di India ra Congress amuk halakpagi wa di laitre aduna miyamna karamba party gi mihut khanbana fagadagi haibisi miyamna khanbiyu aduga party di yamna lui party gi leader na farabadi misu adum fagani makhoi gi CM su center da leiriba lusingba sing adugi matung ilaga thabak tawna ba honabada asauba awaba mane gari gi engine farabadi gari mamai su seli haibaga sapmane kumjai english sing ani ga taraga teret ki mikhal digi miyam wakhal taraktuna mihut khanbada sarani furumdi sumna khanmadagi hauzik lamdamasigi ingsikpa singtam nungsinarakibaga loinana law and order gi phibam fogalakibani mikhaladura miyamna sada marfugi sangna BJP gi mihut khalamlabadi Manipur amuke hena nungairamgadabani aduna lakadariba mikhal asidadi khara hena thabak tawba yanaba saukhatpa ingsikpa lamdam ama oinaba miyamna BJP gi mihut thagatpira o haiba pawmasu ngaji phongkibasi fongsingda fonari loisilakpoina to pamaruiba paw khrana laumi khongjang loi sikhibagi record laite haikiba agriculture minister gi wafam yaningde wa thok oiraba farm black law ahum handokpaga mari lainana haukiba November gi saisat kungama pandagi phamba haukiba parliament ki ningthami phamda agriculture minister Narendra Singha Tomarna sahi ama helaglaba farm law ahum handok hananaba hanba laitana sangsilakiba laumi khongjang loi amata sikhibagi record laitaba maramna compensation pibigi mathau tadi haina Lok Sabha gi wahang pakhumda phongdokhibu wafam adu Manipur laumi lupna akan mamong de yaningde haina lup asigi serol amana suhari
Serol asina hai kumza English ingani kungi September thada nampu da pass tawkraba anauba farm la ahum yaningdaba phongdoktuna Samyutta Kisan Morsa na sangshin kiba ihau khongjangda haukiba July tha fawbada Punjab ta lomi sani ga kuntra rom gi punsi mangki haini state asigi minister na media gi khuthang na phongdokiba miyamna kaunadri Samyutta Kisan Morsa na su haukiba September tha fawbada sarakna lomi satru ko humdra henbagi punsi mangkre haina phongdokiba laikraba su Narendra Modi gi lenga asina laikhidraba lomi khongjang loi singbu singtha bidribasi tasingnamak lenga asi lomi nungsiba saraga lomi gi mayokta leibani haibadu henadum mayek singlamle hainasu pausna pali farm lo hum handoknaba Narendra Modi gi phirebadu lomi lupkayana thagat phongdokna raglabasu maru oibadabi oidiba minimum support price MSP ain oina sanhananaba Electricity Amendment Bill 2020 makhatana sanhandanaba laikhidraba lomi khongjang loi singda sel gi mateng pinaba madi makhoi gi ningsing khubum ama thamnaba dabi singa loinana lomi singda toliba bank loan gi sanpham ko ananaba dabi amadi Lakhimpur Kheri lomi miyata siyanaba Union Minister of State Ajay Mishra mafam lauthoktriba fawbadi makhataba khongjang sangsinanaba Samyutta Kisan Morsa gi fire Manipur lomi lumna mapung fana sakotkani hain supungdorakli atopa pawamana aini yadaba mongdo hangliba stone crushing unit singi mathakta thabak loknaba Manipur High Court na khangankre Imphal West ki Moidangpok village ta license yaudana salaidiba illegal oiba stone crushing unit singi mathakta factories and boiler gi chief inspector cum director trade commerce and industry na thabak lokhatana laibagi dama Manipur High Court ki chief justice PBH Sanjoy Kumar amadi justice KH Nobin Singana saba apunba division bench na nungaitaba phongdokre Moidangpok village amadi masigi akoibada valid oiba licensing yaudana salairiba stone crushing unit singi mayokta thoksom amum masamite yamadi Moidangpok Khulen awang laikai digi atopa miyoi mangana Manipur High Court ta PIL ama file torokibani haukiba sei tara asigi manungda agricultural land singda illegal oiba mongda stone crushing factory sing semgatuna village asigi akoibada tuan ba stone crushing unit sing lepa leitana hengalakli Stone crushing unit sing asina mafam sing asigi akoibada ing tapagi phibam kaihanba yauna hawa nungsit ki phibam miyobigi hak sel gi lamda sauna sugwalli amasum dust pollution gi kudung sataba kya manum thogwalle hanspali Moidangpok village ta leidiba miyam gi senthok lambi gi maru oiba horakfam di agricultural farming no oidi adubu stone crushing unit sing lepa leitana hengalakpana sowalaba mafam singda khundari balawmi singdi makoigi agriculture activity sing mamangumna pangthokpa ngamdre Moidangpok village ta leiba Sunshine Academy kauba lanai mahisangama gi manakta stone crushing unit semgalakpadagi housing school asi loan bigi fibam de leire hainisu pausna makhatana phongdorakli aduga ngasi goinati paukse matang sa luisinjarage amasum pathokjagi bida soikiba lankiba kaya yaursi memna ngakpigani amasum matam gi maruiba I paukse memna leptana update pijarakenisu channel sigi makedi gi memna thamjari and thank you